Manipur hojik chai imam khai hena thui ba wathok lang thosi da iri pak idam dam kanjana begin da Manipur nupi sing lori ba thodang ase tunggi puari bo hewda kada ba tunggi miron kya ning sing hoda ba thodo amani masimak Manipur gi nupi sing asi Manipur gi nupi sing asi lori ba thodang ase masi prithvi gi miyamna masak khangba thodo amok oire bani hojik ti khoi Manipur gi miyam Manipur gi nupi sing maru ni imai bel singna lamjau chok da thoktana maribak mafurup kannaba honari hojik akhoi imai ben singna hairi kari hairi akhoi minai gi thakta mungnaba pamde mapuri ba Government of India na khoi gi buknage haibagi tangkak te imai ben hojik fi semba matam oiradana mayam da masi ni pilan gi thogok sida mayam pak chana tongrakana mapam sida ju pangtokna mayam na masi gi chap chawa phiri am logjek akhoi imai bel singna akhoi mapuri ba lan thoi ba wathok lang thok ching injali ba akhoi gi madugi sillangi ba kambu Bharat Sarkar se na khoi go ina singnersi na khoi gi tangdang ba phiri ma hairo adu lona thumna tawba lonja lon thup tawhi thabak se akhoi Manipur khunai di chanarakte akhoi gi ipa ipu hangak tadi tumna leiba mi de khulai tha daba akhoi minam sori toroga lan tonglogi tonglade lan chingna ba khulai paidal lemba mi da khulai piraga lan chongna bagi tum bagi chawda nongda hoibina akhoi gi imai bel chingna ngasi gi nipila na misida amko ju phiri chem lepa highway se Bharat Sarkar da na khoi na Manipur thugai na ba thengkang kya tawba lonja lon thup toroga kanglup phurup chingda amada ama hajila tori mayam se madugi chakri madugi longnam lang mayam do akhoi khang ngamdre sengna akhoi CBI HingBI Maithiba mai Pakpa maduna wafam amrega Bharat Sarkar na khoi na pamliba Manipur muthana ba honari bido taseng na khoi muthana ba honare haina phone lautho prithvi miyam ju khangde sino madu sab chana akhoi thengnajage madugi akhoi ningan neroi Maithiba mai Pakpa bisuna wafam hoje gesu lanpham amada akhoi gi lani sing ru utkiba thongaling genduna akhoi landu gi matik magu lepi bane picture ba lebak Manipur na British ka 1891 da khongjom na pungwe balan pham hoirega son ke engro wat pu war da Manipuri sing si Maithi da su lan pham da Manipur gi lami sing ru utkiba thongaling gel aduna British ki museum da namba prithvi lebak kya na ma sona ba amadi akhoi gi puari gi tangkak kya da masi phajaba lan ji gi manung da masi amok hoi leiri ba se kai gina kan da lan pham du utkiba thongaling gen duna ne ngasi Manipur ya pik lebak amani Bharat ki lebak sing changdam daru matam da chaura Bharat basana Manipur pikrab lebak sa kalak yengthibagi mo ma tawdna Manipur thukai la tekang kya da khona ba kanglo phurup sing da injal laga haijal laga khona ba adagi kan Manipur thukai na ba akoi gi tongan ba akoi oiro da ba wasak kya atopa lamdam ji himine ba kanglo phurup mayam da wasaga aduma kanglo phurup sing adu khulai paikhalan ba aduga koi kanglo masen wanjan hanbagi thowang to ba se mase koi khang ba ngamdre aduna koi minai gi thakta lan songno pamdre Bharat Sarkar ni injal laga hujik kulai paiduna Manipur ma thukai no khonari ba leng oliba kanglu phurup da yumpham moiba lalhoba sing ado madu gumba macha masu sing duga koi mungna ba pamdre Manipur gi ma singna Manipur gi miyamna adu sida thari ba sipai khomi lami laijeri ba thabak macha to mayim pujre makhoi thakta koi mungna ba pamdre koi tasengna Bharat Sarkar na Manipur thukai na ba leptna khonara ba kanglu phurup mayam masi muthana ba khonara gadi Bharat Sarkar na phongna lauthopiro madu imai bel singna adu ga chap chaba pakum pina ba madu mayok na ba sem cha jare haiba nimit simasu ngasi gi nimit asina oiri bane aduna Manipur gi miyam ngasi gi nimit asi digi akoi gi achepa phire lawraga iri pa em dam gi dong ten ngan na kumchi aduga heisinga ba isi naw mayam tongan ba simpam da heisinga ba isi naw mayam na masa gi heising bi ba isa gi heising bi mayam do leiba kai na ba mi amagi wakal mabuni nungaru da ba akoi machen da wakai wena ba akoi machen da khuruk thana bo ener kumchi maru wena social media da sina ba da heising ba isi naw singna wakai nung kai to wi muda iri pa iram dang ba wafam wena to biu leiba kuda tawreiba singna reiba leiba ki thugai ne honeba mayam se asigi asoy angam do wena puraga Bharat prithvi gi miyam da khangna ba adu madom na social media pa heising miyam da sina biu adu marakta akoi machen khunna ba akoi machen chaina ba adu wakai macha ngang da leiba matam nate kailei ba ichaw wasi men da na ifut macha mel regadi akoi achum khongtang weroi hojik Bharat Sarkar na Manipur thugai ba Manipur mutana ba honari ba tawreba thawong ase masi achaw wi chaw ma akoi gi ifam na kaisel leibani asum bai chaw je thingna ba akoi an hona minasi aduna ichino khudima akoi machen khunna ba akoi machen China ba akoi machen amana amada morian down to ba amana ama chawna ga ba adumba wakai wai ga ba macha tawna kumji akoi sa da hising mayam je akoi common enemy ori ba makoi adu thengna ba hona mada ominasi maram madu nang si gi nimit sengaba nimit asida Manipur gi nupi khuding mak akoi maru wena imai bel sing asi koi panchi nuksang ba pangkan kan ba na diek ba nimit ama chu oibina ba lairam lenda tin kraba adungai gi thonga prebi imai ben sing aduna akoi thongna bibiro haiba wafam simasu thamjoi